Image PAODAM yengbi kwai kibikpo tam kuma narem taramnok saboloinana ngasigi maruba pau pijari Teachers Day gi thoram Manipur su pak sana pakthok na kre Counter insurgency operation da achogu tholang laukiba Thawal district police ki CDO sigda sel gi manapi na pun thawat kre All Manipur municipality employees and workers union gi thawak lepagi khongjang handok kre loinana Liz Truss na United Kingdom gi mathangi Prime Minister Oirgan Mapung ebo pau lobirisi India gi anisuba president oramba Dr. Sarvapalli Radhakrishnan gi mapok namit September manga buning dona laibak singna ojagi namit haina palan tawnari thoramase Manipur state asu pak sana pangthoknari Manipur gi oiba thoram Manipur lenga ki education department sendona state ki thakta Imphal gi palace compound leba city convention center da Teachers Day gi palan thoram pangthokki thoram aduda Youth Affairs and Sports amadi BW Minister Governor Konthojam amasung Education Minister TS Basant Kumar Anina mathangsina athobe mithunglen amadi thoramapu oikibaga loinana Social Welfare SLEE Fishery Minister Haikam Dingo Manipur University ge Vice Chancellor and Lokendra Loktak Development Authority ge Chairman M Asni Kumar Commissioner Education H Gyan Prakash IAS Director Education U Dr. Rangita Bali, Wycombe IAS, Director Education S. L. Nandakumar IAS na akhanaba mithuleng sin oina sarugya ke ngasi thromda oja tareta state teachers award yanthok kibaga loinana tongan ba category gi makhara state level college teachers award 2021-22 lupa lising yankhai amadi certificate yawba best principal award atopa sel oina lupa lising yankhai amadi certificate yawba lifetime achievement award for faculty member best ICAC Team Award Lupa Lising Kuntra Amadi Certificate Yawba Best Faculty Member Award Nupi Faculty Member Singda Piba STEM Award Education Yuna Piba Appreciation Award High School Living Certificate Examination 2022 Gita Sada Sama Mai Pak Pangam Kiba Government School Nipuni Panda Special Award Loinana Tongan Ba Zone Trateta Primary Oza Trateta Class Ta Larik Tak Naba Tablet Suyan Toke From to the Wangal Thobe Mitung when the Serb Yakiba Minister Govindas Konthojam Hai Manipulenga Kimakara Lam the Masida, a public school care, Lebasu, Mama Power, Vessinga, Makoi, Masamasu Singu, private school like the Hanbagi Hinabi, a lady. Masina Madam Orga, Imung Manungi Semilonda, no Monomi Solok Pane. Unsida Mai Pake Harbadi, Wazaguru Masak Kang, Satkadavani, Wazaguru Masak Kang the Mui Adudi, Kedamunda, Mai Papungamloy, Haike. Mr. Govindas na makatana haikibda oja haibasi punamuki sone oja singi honajaman amadi thorang wi kai khumna utpoina India gi anisiba President Dr. S. Radhakrishnan ki mapok namit September banga si Teachers Day haina palan tawat haukibani haike Education Minister TS Basant Kumar na society asida oja haibasina khwaidagi kai khumna ningai ni makhoina mairoi singna mangliba manglanbu masak khanghale state asida laiba migi chada kundi mairoi ni Wajah singna mahiroi singda extra curricular activities singsu like takpi bagal loinana takpi nabasu te Minister TS Basant Kumar na appeal tauke. Yes, Radhakrishnan, they magi travel abroad ta man mapan akui foreign country to travel to madam da mamada akui dress me an hangba question ama like What is the difference between a station master, railway station master sika school masters is the difference karino have say the question ma hangiba adula mana answer when mana I mean station master minds the train station master ithavati train no mind the money but a school master trains the mind adula we teacher singi one of the biggest and the most important responsibility is to train the minds of our students. Aduna, lastly, I have no Wajapuna Mutta Yai Paujal Pijari.
ngasigi thromduda teacher awardee sing tongan tongan ba lenga ki school singi oja sing education department ki staff amadi official sing mahiroi sing su sarvya ke Khamanipur College Kaksingi Internal Quality Assurance Cell ICAC amadi College asigi mahiroi sing sinduna oja singi numit thoram ngasi Kaksing wari Punjab palumda leiba college asigi multipurpose hall da pangthoktuna mathau ningthina pangthokpa oja anida sakangse piduna puning thawat khre thoram aduda Khamanipur College Kaksingi Principal Dr. Y Suniti Bala Commerce Department ki Head of Department Associate Professor Y Raju amadi Education Department ki Associate Professor Dr. N Swasandrana thoram mapusing oina sarvya ke thoram aduda oja sing amadi mahiroi singna Dr. S Radhakrishnan gi photo da leikatuna ikai khumna utke college asigi mahiroi singna college asigi oja singi maphamda achamba khudol pot piduna ikai khumna utke loinana college asigi ICAC na monitor tawduna thoidok hendokna masagi mathau masak khangba oja nupi ama amasung oja nupa ama khangatuna ahan boina piba manasu L Suresh Kumar Associate Professor Zoology amasung Dr. KSS Gyaneshwari Associate Professor amasung English ki Head of Department anida sakangse amam yauna achamba khudor potpidani kai khumna botke JRD Path Seekers Academy Kaksing Irengban lambi gi mahiroi singna su Teachers Day thoram pangthoktuna mahiroi singna oja singi mafamda khudor posting ina oja singbu ikai khumna botkre thoram gi saruk ama oina mahiroi singna nat ki oiba jagoi sei oiba thoram su pangthokhe amoramda Jirbam district ki school singda thoram asi mapung phana pangthokna khe Jirbam gi Borobekara Government Higher Secondary School da su Borobekara Higher Secondary School Students Union amade celebration committee na sinduna mapung phana pangthokhe Sorokatingbi High School Lalpani High School Kasturba Girl High School Netaji High School amadi Ahmedabad High School da su ozagi numit thoram pangthokna khe Cultural program sing jagoi sei amadi tongan tongan ba phuruki harau kumai su pangthokna ki thoram loirba matungda oja amadi mahiroi sing yauna place for portion gi wasak su punna longina ki ukrula thabak suwa satkiba MD achoba buya mayum mangkhibagi matangda nangla langjin putho haiduna JC against the missing of MD achoba buya mayumna sathak sangsilakiba khongjangi saruk ama oina Tang marigi ahing nongyai dagi ngasi tang mga ahing nongyai phawba sathagadaba banna maram oiraga tidim lambi gi kokta area da police amadi miyam ga chawna mungna bathokre ngasi ayuk ngan badagi hokhiba tidim amadi tidim lambi ban aduda ban sawat pasingna Sarsanpur maiki dagi Imphalom da haigalakpa car ama CDO ki bullet proof gari ama akai roi thon ki Police amadi CDO gi makai dagi tear gas cell masing khangdana kap khibaga loinana ban sawat pamioi 38 hoji phawda phagat ngam khre ban sawat pamioi 38 phagat khiba adudagi miyamna hen akanba khongjang oina police amadi CDO singda nung amadi naurina kapsilakpada CDO ama mamitta panduna aruba fiamda sokpadagi hospital pukhatuna lai khanna khre police ki makai dagi nomai round kya kap tuna ban sawat pa miyamadu laksinna honakhi nungthil pung anirom tarakpa adwaida MLA Morang DC Bisnupur SP Bisnupur JSC ga punna kwakta terakhongi mafam amada wari sanaba hauki adubu ban sawatpa miyoi kaya mafam aduda thomjilakpadagi warosin puropungamda tokre matung tarakpada ban sawatpa miyoi kaya na police ta nungamadi nauri kapsinduna policing tanthokpadagi police ki maikaidagi su tear gas cell camera kaptuna miyamadu tankhainaba honaki makha tarakpoina Morang Film Lekai Deliba MLA Office ta MLA Morang TH Santi DC Bisnupur at Bikram SP Bisnupur and Herojit amadi JSC ga punna phaminaduna wari makhata na sanarba matung JSC na taliba demand adu condition kharada yanaraba horakpadagi JSC na sangsilamba ngasigi ban ki khongjang amadi tang 3 amadi 9 da Manipur pumbagi sangsingani taromba general strike matam khargi oina handokle haina JSC ge active member Slaudin Pundrai Mayumna Pongdokri Manipuri tongan mafam singda bom pokhai handuna amadi nowai kapsinduna mayang hatpada senaba yauna pele kedar drama pan khulai kaya ga konana phagat khiba amadi drug sungpham kaya marum thugai khiba kaloinana Independence Day 2022 da ayat apan pinaba honorable kaya bu counter insurgency operation sataduna Pagatpa aduda achoba thodang lokhiba Thawal District Police ki CDO singbu pungning thawatuna ngasi Director General Police DGP
Donglen IPS na selgi mana lanthokre tharunga mari lena DGP P Donglen na phone kibada mapan lamdagi lakpa nan Manipuri sing hatpa mioi sing aikoina phaba asida yamna nungai ribadi aikoi gi isa inau sing mayam ama mapan lamda mahi tamduna thabak tawduna lairibani makoi gi punsi adu bu aikoina kallibani wakhal yaudaba kharana masida nan Manipuri sing hataga asomda kari warikani haiba adu khande khongjom kaksing amadi androgi nan Manipuri sing da thokiba thodoki matungda Bihar gi DGP yauna makok thongba police officer sing phone tawrki matamda state police na su sabchana thabak tawgani haibagi thajabasu pikiba leiki madu punamak adu Thawal district police na phajana thabak oina tarokpani mai pak na thabak pangthokna ba honabada mateng pangkiba khudingmak pusu thagat phongdokhe Thawal SP office complex ta pangthokhiba throm aduda DIG range 2 Ningshen Warngam IPS SP Thawal Jogesandra Hobijam nan singba maruiba police officer sing su saruk yake tharangi saruk ama oina Thawal district police na PLA ke da trampan phat kiba aduda lusing kiba addition SP ops okrimsa wangkhomba da DGP na lupa lakh ani ki senpham adu khusinake BJP ki lengak na aranba wasak kaya tawduna India gi praja singbu wahan bagi mayokta September 3 tagi Tayata Kaina Kumari dagi hauraga Srinagar phawa Bharat Joro Jatra mioi lak kayana saruk yaduna chatlagani haina ngasi Congress bahonda pangthokpa pawmising unabda Manipur Pradesh Congress Committee gi Vice President Administration Harishor Goswami na phondokre mahang hai ngarang September marida Delhi gi Ramlila Medan dagi mioi lak kayana saruk yaduna mahengi par hala bol haiba potchegi mamal hengatpagi mayokta miyamgi oiba khongsat amasu satke rally aduda Manipur Pradesh Congress Committee gi CLP gi leader o ibobi party gi president K Mahesandra Congress Working Committee gi member Gekhangam amadi atai leader amasung worker kaya su saruk yake loinana September 3 ta pangthokadariba asidasu MPCC gi mioi kaya na saruk yarugani haina phongdokke mahakna Narendra Modi na lusingba BJP gi lengak asibu maral sirdan hai sahi nipan BJP na center da lengak pairakpa asida potchagi mamal khamthengna tangle election mamang da wasakhiba kaya thabakta onthokpa ngamdre maru oina lengak asina anti people policy demonetization COVID-19 mismanagement lawmi singbu thawai wai bidaba tongan ba institutions singbu lana sinaba public sector sing privatize tawba thabak pibidaba potchai petrol diesel amadi gas mamal hengatpa kaya sathaki haina phongdokhi lakadariba 2024 gi mikhal asida BJP gi lengak halakani haibagi thajaba leite haina su mahangna makhatana phongdokhi Miyam maraksa protest toge su protest tongna tanda pidaba apang makta makoina akoi thingjalba loina mainstream media si ayamba taipun ani corporate taipun ani thama paisala mainstream media sin su makoi makuta election lakpa kaya asina ngasi di makoina togiba miot minei kaya se prajad hakthengna na akoi congress ki ona di prajad samina tuna india ki nim dama prokiba bain togna ani su nim kam bi khongdana ma akoi daga la duni uji play basi akoi ki pot akoi ki kholaw se miyam da yobang namdre aduna hujikti akoi miyam ni manakta chalagani haibasini uji laiba khongsa sigi muru pandamti All Manipur Municipality Employees and Workers Union AMMENWU na makhoigi pithoktana lariba tha taruki kusuman athubada pithoku haiba wakat yauna atai tongan ba wakat sing Manipur lenga ki mari leinaba singda takshindana mamang tha gi tang kuntre tagi hauna thabak lepagi khongjang changsinba hokhiba du mari leinaba loisangi makok thongba officer singa phaminaduna wari sanarba matungda matam khargi oina khongjang adu handokle hairi ngasi nungtil Thawal Municipal Council gi office complex ta pawmisinga unab gi mifamda All Manipur Municipality Employees and Workers Union gi President S Robin Singh na hai gi bada Manipur lenga gi mo director na urban local body ULB singi staff singi tondra laiba tha taru ki tolob atuba matamda pithoklagani haina thaja pirakhi madugi matung ina union yu oiba mifam ama thasigi marida Moirang Municipal Council office ta pangthokna thabak lepagi khongjang adu handokpagi phireb asi lawkhibani mifam aduna September 3 tagi kunmanga phawba thabak lepagi khongjang handoktuna
हानगुमना थबक सुबा हौबा खोंजंग हंदोकनिंगै मनुंग सेप्टेम्बर 9 फावबगी मनुंगदा अर्बन लोकल बॉडी सिंगी तोंद्र लैबा था तरुकी तोलोब पिथोखनबा करिगुंबा सेप्टेम्बर 9 फावबगी मनुंगदा अर्बन लोकल बॉडी सिंगी तोंद्र लैबा तोलोब पिथोक्त्रबदी मथंगी नुमित्तगी अर्बन लोकल बॉडी सिंगना हानगुमना थबक लेपगी खोंजंग अमुक हन्ना चथबा हाइना परेटनकी हाइना फोंदोखी असिगी पाउमी सिंगा उनबा अदुदा यूनियन की अतई मेंबर सिंगसु सरुक याखी तांग कुनगा मंगा फावी मनुंगा हानगे खोइगी यूनियन की कुनगा तरुकी मेन फंक्शनरी ओरिबा हाइबा स्टाफ सैलरी से पिथोकिनबा मरिबा डिपार्टमेंट खुदिमक्ता कोइनसु हननु जरी हाइबा तांग कुन मंगा फाव लागिबा तांग मंगा फावी मनुंगा पीद्रगदी हानगे खोइगी सिजुवा इसाइसे मखा चथजगनी दुलोइनाना मणिपुर गवर्नमेंट खोइगी यूनियन कुनगा तरुकी एम्प्लॉइज को सिबिरगा अखोई था तरुक पोलो तोलिबसी पिथोकिनबा अखोई मियाम दा अखोई थबक सुजगे अखोई खुसुन पिथोकियो थिएटर सुमांग लीला अमदी नट संकीर्तन की लमदम मसीगी मियामना थोइदोक हेदोकना सखंगनरबा लैखिद्रबा सकनाइबा ओजा सनख्याइबा तोंबी हौरोक्समगी 3 सुबा निंगसिंग थौरम ngasi पांगथोकपगा लोइनाना ओजा सिगी मिंगदा पीबा निंगसिंग मनासु लालथोखरै थौरम अदु लैखिद्रबा ओजा सिंगी इमुंग मनुंग अमदी महाकी महैरुइ सिंगना सिंदुना हाइबोक सिंगदा लेबा हाइबोक महादेवगी खुबमदा पांगथोखिबनी थौरम अदुदा सरुक याखिबा सिंगना लैखिद्रबा ओजागी फोटोदा लै कत्तुना इकाई खुना बोटखि लोइनाना सकनाइबा स्पेशलिस्ट मेकअप ngangbam swarnajit ta sahi asigi sanakai batumbi hauruksam ningsing mana 2022 piduna punithotchi All Integrated Teachers Association Manipurna lamphel leiba education aids ki office mamangda oja singbu segregate taunaba honarpagi mayokta wakan mifum chathakre wakan mifum aduda saruk yakhibi oja bani paulna haikibada ngasi asi oja singi yamna nungairba numit asida oja khardi yawba phangdana protest toriba sigi maram handak education director na salary head change tawrgani haida tholakiba order adubu yaba ngamloi haibagini cabinet decision lawduna state da integration tawraba matungda state ki head account ki salary atopa karmachari singa chammanana phangduna laklaba matung khanghodana oja singhom ga chamri ga marfu numit kharni gi mamangda education director na samargra da onchilo haina order tholakpa haibasi mayum panduna yumnak sage onkhrabi mau amabu sakthung konadre napam da hallo haiduna kauthok pibaga sammanare haina mahangna penda phongloki mahangna makha tadana hai oja ama oina sadra sing mahi tambibada asumba tawgadabani arandagi mayakta lepkadabani haina takpi khiba adumak oja singna sadra singda khudam utuna aranba order asigi mayakta oja sing tholakpani masida oja singbu lan unaba uhanba yaba wafam kaya ngarang education minister na press conference ta phongloki wafam yam raibak thibani phajana nithina pau lobiraga phongdok pirbadi hena phagadabani kyarak hana association na department ka wari sanjage haiduna hajaki adubu unaba na lakhi ngasi horiba oja singi khongjang asi lanai interest na te khwaidagi wangba thakta ikai khumnaiba oja singda hanthana yengba mawong adu yaringdaba uttuna ihowasi jangsinbani haiki सिबाउबदा अखोइने एजिटेशन चंगछलबा फॉर फाउबसिदा अखोइदा रेस्पॉन्स अमता पिबिरक्तबा अखोइगी चेंजा चोंजरीबा एसोसिएशन गी मीसिंगबु कौरगा वारी सारगा सी हाइबना चिंगबदो अमता तौबिरक्तबदो अदुगी दमक्ता अखोइना सरकारगी मियेंगसे चिंगसिनिंगी मसिदा अफबा फोल अमतंग पिबियु हाइना हाइजनी असंग मानतना थनबा सुनु केंद्र अमा ओहेनबगी पांडमदा एमएलए केरलजितना मियाम गलोइना सही क्यागी ममांगदगी सुनु केंद्रगी मनुंगदा लैरिबा लंबी परिंग सिंगदा थारकिबा उ पामी सिंग मपुंग मरी फादरी फावबा ngak सेंदुना लाखि ngasisu hanba leitana honari miyamnasu thariba u sing ngak सेंदुना hinganaba honaminasi haina kaksin khono development committee na phongdrok lei development committee gi president khumuksam babuna rusingduna atai maruiba miyam ga loinana lamyanba jananeta hijam irabot thana lakpura kaksin khono development committee na senduna thasigi anidagi hauduna numit mari ni supna satrakiba lamtu sit seng tokpayauna kaksin khono lamkhai lambi gi paring da horiba u pambi singi makhong sengdokpagi ngasi losinbada committee mioi KH Mehischandra na hai tha sigi trahom doida kaksin khono da pangthokhiba lamyanba
Janita Irabot Nixing Palan Throngi, Mangwinana, Lam to sit Singwi Throm Asi, Bangkok Pani, Haina Fondoki. League of Indigenous People LIP na Sinduna Sahi Sigi, Lakadoriba October Nipanda, Manipur Dramatic Union, the roles and responsibilities of civil society in conflict situation of Manipur Haiba topic ta Nomuga public discourse sama Bangkok Lagani. Masida namdam masida lariba tongan ba CSO Students Organization amadi miyam na saruk yabiu haina League of Indigenous People LIP gi convener Rakesh Marang themna ngasi Manipur Press Club ta pangthok pa pamuising na unabda phongdokhre magna hai tongan ba phurup jati kaya na khundariba lamdam masida CSO singna chobu thawdang kya lawduna laki adubu conflict situation matang lakpa matamda CSO Student Organization singba lamdam masida lariba singna kari thawdang Lawdagi Haibagi, Matang, the Kanan in the Bagi, Tanja, Launabagi, Pandamda, Haiba, discourse si, Bangkok Kadavani, Masida, Lamda Masida Lariba, Sing Amadi Tamgi, CSO, Student Organization, Sing Bakayana, Sarugagani, Manamasina, Thoromasi, Sinanaba Honabada, LIP na, Miamdagi, Tengbang, Nijeri, Amadi, Mateng Pang, Haina, Fondoki. Sing is Society Organization, Sing so Haiba, topic as the resource person in the bottom, Kayam, Tapirongani. League of Indigenous People Century one the discourse asida nandam asida leiba ato civil society organization sing mera bai sing satre loop sing loi menana club singusu thoromasi mapung phan bi thoromasi ko sabu ya bi haina Manipur da masak thokna miyam gi yaipa thorang pangthok liba NGO ama oiriba Rural Voluntary Service RVS ki secretary ona Thaupuribi MS Babita Sapamda Handak International Award ani pirak Prabhu Harau Tayamna Oktuna Puning Thawat Pagi Throm ama RBS ki staff singna Sinduna Thawal district ki Wangbul Mayai Lekai Dalaiba RBS ki head office ta pangthokre Thramadu da RBS ki secretary Babita Sapam Mahaki Apokpa Sapam Kulachandra Singh Apokpi Sapam Ongbi Prabhahini Devi SDO Wangbul ki president Sapam Navachandra Singh MCPCR ki member KH Jitendra Singh amadi Dr. Robindro Nasingba na Dice ki member singwena sarugya ki International Award ani adu India ki Gurugram Udyog Bihar da laiba Reddition da mamangi tha mamang August tha kuntreta pangthokiba throm amada Global Human Rights Council na Asian Iconic Award amasung Kingdom of Tonga da laiba Commonwealth Vocational University na Doctor of Philosophy Award asi pirakibani hairi All Manipur Lamjingba Investors Association Amliagi Masana Masabu President Amadi Secretary ni Haijaba Mutum Robindro Singha Amadi Inauton Laiprakramna High Court of Manipur da petitioner wena Makoi ni piriba Masamasagi FD number Singh Adu Aranbani Madudi original file All Manipur Lamjingba Investors Group Amlikta Lai Amadi Makoi Anisi Lamjingba Group ki chairman Sanasam Zekina Thadokpa Papet ni Manamasina investors singna Makoi Anina Sanari Balila asi Yaubiganu Haina Nasi Manipur Press Club ta Pangtoko Pamising Unabda Amlik ki secretary Oinam Lembu Maintain of Fondo Cray Magna Hai Makoi Anina Power of Attorney Fanglabu Tungda Asset Sing Leng Otpa Tawuta Natana Computer ki documents in Power Semblokuna Labogalona investors sing da Pesha Panganbagi Mahuta Toxinaduna Labor Madam Asina High Court of Manipurna, Ning Sangviduna, petitioner, and Sibu Matic Java, Cherak, Pibu, Hanapondo K. Magna Makata, High Iko investor, Kudingi, competent authority, or commissioner would have the Honse, Runana, Ikogi Pangum Tokpa, Senpam Pangnaba, on the Ministry, Makoani Trokpa, Tabakta, investors, sing that sort, Hanasu, Mahana Makatana, Pondo K. United Kingdom Matangi Prime Minister Liz Truss na Oregani, Haina Nasilang Tokre. Truss na mahaki rival hanagi Finance Minister Rishi Sunakpu vote lising matpuga mathoi sahunga kunga taruk phangduna maithiba piki Sunakna vote lising humbuga sahunga marpudraga mapan phangki July da Boris Johnson na pham thado kibadagi matangi Prime Minister kanana oigadagi haina akanbala ma tawnaduna Liz Truss na Rishi Sunakki marakta lakhibani Truss na hai kibda lebak adugi thabak thoramsing sakhotnaba amadi tax kakthanaba khongthang lakhotkani energy crisis amadi
मियाम की एनर्जी बिल सिंगी मतंग दसु मांग थबुला हुटकनी हाइबो हम सुफोनो के बोरिस जॉनसन ना स्कॉटलैंड सत्तुना क्वीन एलिजाबेथ मा की रिजिग्नेशन टेंडर तौब सत्पदा ट्रोसु यावगने सही निफुत्रे सुरबी ट्रोस ना कंजर्वेटिव की मरीशुबा प्राइम मिनिस्टर ओरगने कांग्रेस की लुसिंगबा राहुल गांधी हाई की बदा महाक पार्टी ना गुजरात पावर पायर महाकी कांग्रेस लुसिंगबा राहुल गांधी हाई की बदा महाकी पार्टी ना गुजरात पावर पायर बदी लोन की सेंफम लुपा लाख अहुम फाव कोकने हौजिक लुपा लिसिंग अमदा पीरिबा एलपीजी की ममन लुपा 500 ओहनगनी लौमी सिंगदा इलेक्ट्रिसिटी फ्री ओहनगनी जनरल कंज्यूमर सिंगदना यूनिट 4 फाव फ्री ओहनगनी अहमदाबाद की सबरमती रिवर फ्रंट पांथोकपा परिवर्तन संकल्प रैली दा वांगांगुरा राहुल गांधी ना मखा ताना हाइखिबदा अनोब थबक लाख 10 सेमलगनी इंग्लिश मीडियम स्कूल लिसिंग होम लिखितकनी नुपी मचा संग एजुकेशन फ्री ओहनगनी राहुल गांधी ना मखा ताना हाइखिबदा गुजरात की बीजेपी गवर्नमेंट ना टॉप इंडस्ट्रियलिस्ट सिंगी लोन दी कॉपी रंगनी अदुबो लौमी सिंगी लोन कॉपी नबगी वाफम दी तारम लोय गुजरात गवर्नमेंट ना इंडस्ट्रियलिस्ट सिंग ना लम निबददी खुदक त पीरी अदु लाइरबा अमदी ट्राइबल सिंग ना मखुत लोनरग हाइजबददी पीब कौ लेते हाइके हौजिक अरोइबदा मरोइ पाउन पिजरी टीचर्स डे की थौरम मणिपुर पाकसना पाठोनख्रे काउंटर इंसर्जेंसी ऑपरेशन दा अचौब थौरांग लौखिबा थौबाल डिस्ट्रिक्ट पुलिस की सीडीओ सिंगदा सेल की मना पीना पुन थवटख्रे ऑल मणिपुर म्युनिसिपालिटी एम्प्लॉइज एंड वर्कर्स यूनियन की थबक लेपगी खोंजंग हंदोखरे लोइनना लीज ट्रूसना यूनाइटेड किंगडम की मथंगी प्राइम मिनिस्टर ओइरगन असिगिदी मेस पालम सनुक चबा मतंग असे लोइजरे म्यामबु अमुखना खुरुमजरी